ꯅꯪꯁꯦ BSc Agriculture ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ BSc Agriculture ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯀꯩ ꯇꯧꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯗ ꯀꯩ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯕ꯭ꯔꯣꯗꯇ ꯆꯠꯂꯒ ꯀꯩ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯀꯩ ꯇꯧꯕ ꯌꯥꯏꯁꯦ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯁꯨ ꯍꯥꯏꯔꯒ ꯐꯨꯜ ꯐꯟꯗꯦꯗ ꯁ꯭ꯀꯣꯂꯔship ꯑꯕ꯭ꯔꯣꯗꯇ ꯂꯩꯕ ꯑꯗꯩꯗꯤ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯅꯠꯇ꯭ꯔꯒ PhD ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯂꯩꯕ ꯔꯤꯁꯔꯆ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯕꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯦ ꯃꯌꯥꯝ ꯑꯩ ꯁꯤꯅꯩꯕ ꯉꯥꯡꯕꯝ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯏꯟꯗꯤꯌꯥꯗ BSc Agriculture ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯔꯣꯞꯇ ꯐꯨꯜ ꯁ꯭ꯀꯣꯂꯔship ꯑꯃ ꯐꯪꯉꯒ ꯃꯥꯁꯇꯔꯁ ꯏꯟ ꯄ꯭ꯂꯥꯟ ꯕ꯭ꯔꯤꯗꯤꯡ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯅ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯦ One of the best options to do after BSc ꯁꯦꯀꯣ ꯑꯩ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗ ꯑꯕ꯭ꯔꯣꯗꯇ ꯆꯠꯂꯒ ꯁ꯭ꯇꯗꯤ ꯇꯧꯕꯁꯨ ꯑꯣꯏꯕ ꯌꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯌꯣꯀꯣ ꯃꯌꯥꯝ ꯁꯤꯗ ꯑꯦꯛꯁꯄꯣꯖꯔ ꯔꯤꯁꯣꯔꯁꯦꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯨꯔꯣꯞꯇ ꯈꯛ ꯅꯠꯇꯅ US ꯀꯦꯅꯥꯗꯥ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯑꯕ꯭ꯔꯣꯗꯇꯀꯣ ꯃꯌꯥꯝ there are countless number of masters program in agricultureꯗꯕꯨ ꯍꯥꯏꯔꯣ plant scienceꯗꯕꯨ ꯍꯥꯏꯔോ biotechnologyꯗꯕꯨ ꯍꯥꯏꯔോ environmental sustainabilityꯗꯕꯨ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯃ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ agricultureꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯁꯇꯔꯁ ꯄ꯭रोग्राꯝꯗ ꯅꯦꯗꯔꯂꯦꯟड्स ꯌꯦꯡꯕ ꯌꯥꯏ ꯖꯔꯃꯅꯤ ꯌꯦꯡꯕ ꯌꯥꯏ ꯑꯗꯩꯗꯤ ꯍꯣꯜ ꯑꯣꯐ ꯌꯨꯔꯣꯞ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯗꯩ USAꯁꯨ ꯌꯦꯡꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯃꯥꯁꯇꯔꯁ ꯑꯕ꯭ꯔꯣꯗꯇ ꯇꯝꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣꯕ ꯀꯗꯥꯏꯗ ꯄꯩꯁꯥꯅ ꯇꯝꯗꯣꯏꯅꯣꯅꯦꯕ ꯑꯗꯣ ꯀꯔꯤꯝ ꯋꯥꯕꯤꯔꯨꯅꯨ ꯐꯨꯜ ꯐꯟꯗꯦꯗ ꯁ꯭ꯀꯣꯂꯔship ꯂꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ Erasmus Mundus ꯁ꯭ꯀꯣꯂꯔshipꯁꯦ ꯑꯁꯤ ꯐꯨꯜ ꯐꯟꯗꯤꯡꯅꯦ ꯀꯩ ꯇꯧꯅꯤ ꯍꯥꯏꯕꯗ ꯇ꯭ꯌꯨꯁꯟ ꯐꯤꯁ ꯄꯦ ꯇꯧꯔꯅꯤ ꯅꯪꯒꯤ ꯂꯤꯚꯤꯡ ꯑꯦꯛꯁꯄꯦꯟꯁ ꯄꯤꯅꯤ ꯑꯗꯩ ꯅꯪꯒꯤ travel allowance ꯄꯤꯅꯤ health insurance ꯄꯤꯅꯤ ꯚꯤꯖꯥꯒꯤ everything cover ꯇꯧꯔꯒ ꯃꯣꯏꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ multiple countriesꯇꯁꯨ ꯇꯝꯗꯣꯏꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ double degree ꯐꯪꯗꯣꯏꯅꯦꯕ ꯃꯥꯁꯇꯔꯁ ꯇꯝꯕ ꯃꯇꯝꯗ ꯅꯪꯁꯦ ꯗꯤꯒ꯭ꯔꯤ 2 ꯐꯪꯅꯦꯕꯀꯣ ꯑꯗꯨꯈꯛ ꯅꯠꯇꯅ ꯖꯔꯃꯅꯤꯒꯤ DAAD ꯁ꯭ꯀꯣꯂꯔship ꯂꯩ ꯐꯨꯜ ꯕ꯭ꯔꯥꯏꯠ ꯁ꯭ꯀꯣꯂꯔship USAꯒꯤ ꯂꯩ UKꯗ ꯀꯃꯟꯋꯦꯜꯊ ꯆꯤꯚꯦꯅꯤꯡ ꯏꯟꯗꯤꯌꯥꯗꯒꯤ ꯊꯣꯛꯑꯒ ꯒ꯭ꯂꯣꯕal ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯁꯇꯔꯁꯦ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯒꯁꯨ ꯑꯇꯣꯞꯄ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯑꯗꯨꯃꯛ ꯂꯩ For example, international internship or research or PhDꯁꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ international companies or research institutes-ꯁꯤꯡꯁꯤꯗ ꯅꯪ internship ꯇꯧꯔꯒ valuable hands-on experience ꯃꯌꯥꯝ ꯑꯃ ꯂꯧꯍꯧꯕ ꯌꯥꯏ ꯀꯥꯟꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯧꯍꯧꯕ ꯌꯥꯏꯕꯀꯣ ꯑꯗꯩ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ research institute ꯅꯠꯇ꯭ꯔꯒ university-ꯁꯤꯡ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ IRRI or International Rice Research Institute Philippines ꯑꯗꯩ SIMAIT ꯃꯦꯛꯁꯤꯀꯣꯗ ꯂꯩꯕ or university ꯑꯐꯥꯎꯕ ꯇꯣꯞ ꯍꯥꯏꯔꯒ Wageningen University for Agriculture ꯀꯣ ꯅꯦꯗꯔꯂꯦꯟड्ꯁꯇ ꯂꯩꯕ ꯃꯣꯏꯁꯤꯡꯁꯤꯁꯨ ꯁꯣꯔꯠ ꯇꯔꯝꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯇꯔꯟꯁ ꯀꯧꯕ ꯌꯥꯎꯕꯅꯤ ꯁꯣꯔꯠ ꯇꯔꯝ ꯋꯥꯔꯀꯔ ꯀꯧꯕ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯩꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯋꯥꯔꯛ ꯇꯧꯃꯤꯟꯅꯕꯩ ꯀꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯔꯤꯁꯔꯆ ꯄ꯭रोꯒ꯭ꯔꯥꯝꯁꯤꯗ ꯐꯪꯕ ꯑꯗꯩ ꯏꯟꯇꯔꯟꯁꯤꯞ ꯇꯧꯔꯒ ꯅꯉꯣꯟꯗ ꯀꯠꯇꯤꯡ ꯑꯦꯖ ꯃꯣꯏꯒꯤ ꯑꯅꯧꯕ ꯂꯦꯕ ꯑꯣꯔ ꯑꯅꯧꯕ ꯃꯦꯊꯗꯁꯤꯡꯁꯦ ꯑꯗꯨꯝ ꯂꯔꯟ ꯇꯧꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯅꯀꯣ ꯌꯪ ꯇꯦꯂꯦꯟ ꯃꯌꯥꯝꯁꯤꯁꯨ ꯐꯖꯅ ꯑꯗꯨꯝ ꯁꯔꯆ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁꯔꯁꯤꯡꯁꯤꯅ ꯋꯥꯔꯛ ꯇꯧꯔꯀꯥꯟda ꯑꯅꯧꯕ ꯄꯔꯁꯄꯦꯛꯇꯤቭ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏꯌꯦꯅꯀꯣ ꯍꯥꯏꯗꯤ ꯏꯅꯣꯚꯦꯁꯟ ꯑꯅꯧꯕ ꯂꯥꯛꯄ ꯁꯁꯇꯦꯅꯦꯕꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯄ꯭ꯂꯥꯟ ꯕ꯭ꯔꯤꯗꯤꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯂꯣꯕal ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯗꯥꯏꯔꯦꯛ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦꯕ ꯊꯕꯛ ꯇꯧꯕꯁꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯂꯣꯕal ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯋꯥꯔꯛ ꯐꯣꯔꯁ ꯋꯥꯠꯄꯒꯤ ꯑꯗꯨꯝ ꯀꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦꯕ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯟꯇ꯭ꯔꯤꯁꯤꯡ ꯍꯥꯏꯔꯒ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯀꯦꯅꯥꯗꯥ ꯑꯗꯩꯗꯤ ꯌꯨꯔꯣꯞꯇꯁꯨ ꯑꯗꯨꯝ ꯀꯧꯕꯅꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯤꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯕ꯭ꯂꯨ ꯀꯣꯂꯔ ꯑꯣꯏꯒꯦꯔꯥ ꯋꯥꯏꯠ ꯀꯣꯂꯔ ꯑꯣꯏꯒꯦꯔꯥ ꯁꯤꯅ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯂꯣꯏꯔꯒꯁꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯤꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡ ꯍꯥꯏꯗꯤ ꯁꯁꯇꯦꯅꯦꯕꯜ ꯐꯥꯔꯃꯤꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯐꯨꯗ ꯇꯦꯛꯇꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯦꯒ꯭ꯔꯤ ꯕꯤꯖꯤꯅꯦꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯊꯕꯛꯁꯦ ꯑꯗꯨꯝ ꯀꯧꯕꯅꯦꯕ ꯑꯗꯒꯤ ꯁꯦꯂꯔꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯐꯪꯒꯅꯤ ꯑꯦꯂꯥꯎꯋꯦꯟꯁꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯣ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯟꯁꯁꯦ ꯁ꯭ꯇꯦꯠ ꯑꯣꯐ ꯗ ꯑꯥꯔꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁ ꯑꯣꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯅꯦꯕ ꯅꯪ ꯊꯕꯛ ꯇꯧꯕ ꯐꯪꯗꯣꯏꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯩ ꯅꯪꯁꯦ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯏꯔꯝꯃꯒꯁꯨ ꯁ꯭ꯇꯨꯗꯦꯟꯠꯀꯤ ꯁ꯭ꯇꯦꯇꯁꯁꯦ ꯂꯣꯏꯔꯀꯥꯟꯗ ꯋꯥꯔꯛ ꯁ꯭ꯇꯦꯇꯁ ꯑꯣꯔ ꯊꯕꯛ ꯊꯤꯕꯒꯤ ꯚꯤꯖꯥꯁꯨ ꯄꯤꯕ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯑꯁꯨꯛꯀꯤ ꯅꯠꯇ꯭ꯔ ꯊꯥ ꯑꯁꯨꯛꯀꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯚꯤꯖꯥ ꯑꯃ ꯄꯤꯔꯅꯤꯗꯅ ꯑꯗꯣ ꯅꯪꯁꯦ ꯊꯕꯛ ꯊꯤꯔꯒ ꯂꯩꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯂꯣꯏꯅꯃꯛ ꯌꯥꯏꯌꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯤꯗ ꯑꯕ꯭ꯔꯣꯗꯇ ꯂꯥꯛꯑꯒ ꯌꯨꯔꯣꯞꯇ ꯂꯥꯛꯑꯒ ꯁ꯭ꯇꯗꯤ ꯇꯧꯕ ꯋꯥꯔꯛ ꯇꯧꯕ ꯏꯟꯇꯔꯟꯁꯤꯞ ꯇꯧꯕꯁꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯗꯤꯁꯤꯖꯟ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯏꯟꯗꯤꯌꯥꯗ BSc Agriculture ꯂꯣꯏꯔꯒ ꯑꯩꯁꯦ ꯁꯨꯛꯈꯟ ꯈꯜꯂꯨꯗꯦꯕꯀꯣ ꯌꯨꯔꯣꯞꯇꯒ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯐꯪꯉꯒ ꯃꯥꯁꯇꯔꯁ ꯇꯧꯅꯤ ꯊꯕꯛ ꯇꯧꯅꯤ ꯀꯥꯏꯁꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦꯕꯀꯣ ꯑꯩꯁꯦ ꯏꯟꯇꯔꯅꯦꯁꯅꯦल ꯑꯦꯛꯁꯄꯣꯖꯔ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯨ ꯊꯦꯡꯅꯩ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯩ ꯂꯝꯗꯒꯤ ꯑꯗꯩ ꯃꯣꯏꯒꯤ ꯄꯔꯁꯄꯦꯛꯇꯤቭꯁꯨ ꯇꯣꯡꯉꯥꯜꯂꯦ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯅ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯉꯦ ꯃꯣꯏꯅ ꯈꯪꯉꯝꯗꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗꯒꯤ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯪꯉꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗ ꯑꯩ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯒꯗꯤ ꯁꯨꯡꯐꯪ ꯐꯪꯉꯣꯏ
ꯑꯗꯨꯅꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯐꯔꯗꯔ ꯁ꯭ꯇꯗꯤꯁ ꯇꯧꯔꯒ ꯐꯪꯉꯛꯄ ꯌꯥꯏ ꯊꯕꯛ ꯑꯣꯏꯅ ꯐꯪꯕ ꯌꯥꯏ ꯏꯟꯇꯔꯟꯁꯤꯞ ꯇꯧꯔꯒ ꯐꯪꯕ ꯌꯥꯏ ꯔꯤꯁꯔꯆ ꯄꯣꯖꯤꯁꯟꯗꯒꯤ ꯐꯪꯕ ꯌꯥꯏ ꯗ ꯋꯥꯔꯜ ꯏꯁ ꯋꯦꯇꯤꯡ ꯐꯣꯔ ꯌꯣꯔ ꯇꯦꯂꯦꯟꯠ ꯋꯥꯈꯜꯗ ꯋꯥꯍꯪ ꯑꯃ ꯂꯩꯔꯒꯗꯤꯀꯣ BSc ꯂꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯅ ꯂꯩꯔꯒꯗꯤ ꯑꯟꯁꯔꯁꯦ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯍꯥꯏꯗꯤ ꯑꯕ꯭ꯔꯣꯗꯇ ꯁ꯭ꯇꯗꯤ ꯇꯧꯕ ꯁ꯭ꯀꯣꯂꯔship internship ꯅꯠꯇ꯭ꯔꯒ PhD ꯇꯧꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯇꯧꯕ ꯑꯗꯨꯅ do not limit yourself to one country take your skills abroad and see where it takes you ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯕ ꯑꯣꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯊꯕꯛꯄꯨ ꯑꯣꯏꯒꯦꯔꯥ ꯏꯟꯇꯔꯟꯁꯤꯞ ꯑꯣꯏꯒꯦꯔꯥ ꯂꯥꯛꯄꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒ PhDꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ